Ngara nungdan phongkhiba kangla pawdagi maroiba paw khara khanga cheraga miyamda khudol tamjige Illigel emerge singi Adhaar amadi voter identity card saraga Manipur da mitop pusilakpa khutp ama phagakhrai Illigel emerge singi Adhaar amasung voter identity card saraga Manipur da mitop pusilakpa khutp ama phagapangamle haina Manipur lenga ke maikaidagi phongdoraklei hiram asigi matangda national news channel ama oiriba NDTV na piba report aman hai Aramba mongda Adhaar amadi voter ID card saba miyoi singi matakta akhanaba police ki team amana kopna senaraga lakpagi saru ama oina asiguma thongda chenabani haiba miyoi kya phaga pangamlei masiga iroinana Myanmar masa ani sasinaba identity card pairaga Manipur ki district amadagi phaga pangamlei hairei pawosina makhata na haribade Aramba mongda Adhaar amasung voter ID card sabaga mailena case kaya thibagi thabak chatharei Makhatana so asiguma thabak thoram singna chenaba miyoi sing phagapagi thabak chathakigani thong asida chenaba miyoi kya phagakadaba leiba maramna chap chaba wafam sing thamkiroi haina pawgi likhud amana makhata raklei sasinaba Adhaar amasung voter card piramba Myanmar masa anigi leifam achi Churchampo district ne haina pallei ka sariba miyoi sing asina Illigel emergency gi leifam ase hektama panchimbagi thabak chathai masigi chap chaba mari makhom punamak matam chaba amada phongdorakani Thong asi national security da singnavane haina lenga ki makedegi phongdoraklei Manipur da Illigel emerge singna sasinaba Adhaar kaya parambadagi phagatpagi thong ase kumjali sing aniga subna taraga mangagi me thada su thopa leikrei matam aduda Myanmar masa mapan galonina Chennai nupi ama phagatpagi thodok leikravane haina pawosina makhatarakli CM gi wafam da Kim gi paukhum waro pirakli Manipur gi Chief Minister M Birena lamdam asigi tongamba CSO sing de isit achida peace laknava kana honari haiba wafam achida kuki singi apex body ama oiriba kuki NP Manipur ge secretary information provinciality Zahulun khawkip na khoyek pidon thadorapa chirol da haribade hauki balising aniga subna taraga tareta Chief Minister M Birena lengang hek sem ki badagi tawning bada tawduna leibadagi kuki zo community da akaiba piduna lakni haiba wafam thamlakli chiro asina makhata ribade Tholiba kanglu ki irang achi Chief Minister gi plan ni hana marake asu siri Kukizo community na laukiba total separate maitidigi to khaiba warep asigi resolution asina tana isit asida peace lairoi masi constitution na yaba wafam nei Kukizo singna makhoi gi territory ngakna sakani haba wafam kaya su thamlakti President gi warol da Manipur gi wafam amata palamdrei ngasi ayu pung 13 dagi Lok Sabha amadi Rajya Sabha gi apun mamifamda President mahaki pung amaram oigadaba warol pikrei warol aduda hauzi phong saba wato oiriba Manipur gi wafam amadi nit gi wafam machet ama fawba palamdrei maduda opposition singna house da law khong duna irang haurakre haide makha tarak poina panangi pause dagi maroiba paw khara khanga chiraga miyamda khudol tamjige awang no pokta ingta pa hanjinaba honari Draupadi Murmu tungamba Manipur gi oiriba wathoki matangda Pankidraba so center lengang na awang ng poklamdamda ingchikna lehenaba amadi hana leremba issue kaya loisinaba honare hana President Draupadi Murmu na phongdokrei wafam asing asi Lok Sabha amadi Rajya Sabha gi joint sitting da President Draupadi Murmu na wangang na duna phongdokibane President na awang ng poklamdamda ingchikpa amadi irang leitabagi mawong mataw yenglaga tangkak naina afaspa tapma laukthokli haiki President na makhatara duna Lakliba parliament session asida anaba lengang na ahamba general budget putoklagani lenga asina leba asibu malemgi libak singi third largest economic oinaba honare loina hada pangthokiba exam kaya da paper leak oihankiba kaya phagatuna maralgi oiba chirak pinaba so honare haina mahakna phongdoki panbaya bade 19 suba Lok Sabha gi mifamna haukiba ningthokaba numitta haukibani aduga Rajya Sabha session na ngasidagi haukibani DMU gi Academic Council mifam secretary ta pangthokpa yaroi mahiroi sing Dana Manjir University gi Academic Council gi mifam secretary ta pangthokpa yaroi University asi gi administrative block ta pangthokadavane haina University asi gi student union gi makedegi lenga ta thamlakli University asi gi campus ta mahiroi lup asi gi kangu amaga pamising unavada DMU student union gi president Irom Dimol Chana phongdokibada Dana Manjir University ki Academic Council ki mifamasi secretary ta pangtholagani haina ngarang Manipur lenga ki makedegi notice ama tholaliva asi yaning day University asi ki administrative block leina karigidamagta Academic Council gi mifam secretary ta pangthokadaribano
Maram asina hariba notice asi athubada handoktuna University asi mapum fana chalainaba lengaki mari lainaba singna thabak lakhotkadabani. Hariba demand sing asi thawoidravadi University asigi administrative block secretary oina thambiro. University asida thambagi kanaba leitre haina pendaba phongdorakli. Panba yabade University asigi hanagi VC Professor N. Ras Mohan thabak potha kharaba matung University asida regular VC haptana leirakibani. Manipur lengaki University and Higher Education ki Commissioner Joy Prakash na University asigi BC in charge onya thaupuri bane. Mairoi singna so hanadagi hauna DMU gi regular VC ama hamnaba authority de taksinuna lakli bane. Lonya lengaki mai lainaba authority singna so regular VC ama hamnaba gi process tawri haina mairoi singna thajaba pikhiba laikhrabane. Maitai kandava yadavana ST gi ehau akak palaitina sangsingani miyamna saugatpiyu WMC Maitai kandava yadavana ST gi ehau akak palaitina sangsingani masida miyamna saugatpiyu haina World Maitai Council WMC gi chiro amana phongdorakli chiro asin hai tai ahum yong Assam gi kuro anirom leiba Furup taru ki miyoi singna ST sanabagi aroiba tangkakta laikhrei CSO political party amadi ceasefire de leiba Ulfa Faupana Sagatuna ST Chalapaki numit adu, Ngaiduna Lina Cray, Adubu Laktara Mangarom Tamak Laiba Manipur Maite Amasung, Asa Maite Singi Haro from Oriba Manipurda, Sandabana Maram Oraga Assam the Yaboya than a lady. Adugo Chief Minister Birena Kanana Maunda Abasta Ribano, Maite ST Oirabadi Manipur Kagani Haidana, Mata Manghanduna Deliminate Salising Aniga Sumna Kungataru, Lakpana Hadana Maite Mupa Haibadu Oigadari. Maite ST lista sanpham thopagi khongjang asida tungan tungan ba malem ge leibak marfuga nipanda lariba maite singna mass miss call campaign ge khotang da saru yarakle adubu mathau khangdaba miyam gi muhit oiriba ruling ge MLA minister singna ST ge mari leinaba wafam amata haidana CM ge yaka yengduna leiri khwaidagi leibak thibadi chief minister na nagana saurakani haidana report anidu thabidre adubu CM birengi wasi tabadagi naga singi ayepa leite Bab Tanadaba Lairabasu Paminadunu Wari Sanaraga, Yanagada Bangaktane Hayanagari da Karanasu Herakli, Garang the Sangsila Kiba Kuki sing the Yumbu Sadana Maitena, ST Oiba Yaro Habadasu CM na Munata Duna Lady, Malemgi Oina Mutada Riba Mioi Furup Singi Manunda, Maitena Mang Taribane, Maitegi Total Fertility Rate, TFR 1.77 Aduga, Puru Amagi Hingnabagi Tangai Fadaba TFR na 2.22 ni. Aikoji Kudong Tiningai Oiba Indigenous Tribe Amo Oirakrabani, Indigenous Oiraba Proof Singsi, Constitutional Protection P. Dragadi Matanda Mutkigani, Hanadi Maite Sing Toina Kalamde, Nashidi Kudong Tiningai Oiraba Tanza Achida, Kanglakle, Adubu Manipuri Matamatam Oikiva CMO Ibobi, Haujina N. Birena, Mina Saukini, Haiduna, Maitegi Hinjanaba Constitutional Protection Lausi Habada, Tumina Housing Fauba Lairi, Maramasina Makatana Kantadana CM na, Maitegi report Anido Augusta Pawi Manunda Tabio, Namdraga de Lebak Miam Lebak Kitaba Pubangam Gadaba, Anobo CM Amakala Naba Iho Hogani Haidi, Amaramda Koko Migi Manipur Kanabagi Kongsa CWM Cinema Pumpana Sagwali, Adubu Manipur Kanbaga Loinana, Maite Kandava Yadabana, Lebaki Damak WM Cine STG EOC, Akapa Latina Sangsingani, Machida Lebaki Damak Ladiba CSO Singna Corporate Wheel, Natural Calamity Namatanka Lebraba, WMC ki ST ki ehau ngasi nabol kaitelda haukibaga loinana we want ST CM Biren can compromise with his personal interest CM Biren aikoi ki ST ehau breakman tawba yaroi delaying ST is denying ST 2006 ki delimitation ki kanaba pambai di ST khaktani lagliba Augusta fawbagi manungda maite ki ST ki report anidu thagadabani lising ani ki sumna kunga manga fawbagi manungda Maite ST lista Chalhangadabani, Save Our Future Haiba Kolaukia Sulaukre.